Hello guys, welcome back to my channel. Nasina, ako ay senior sing farewell P doon ba? Doon na farewell P bagi preparation ka gatawri. Ado receptionist oy na ako ay third semester na oy doon ni. So kana-kanano do ulage. Uzala ko hore. Sina. Ako ay senior guy. What's it though? Sina Che Champa. Sina Prem. Nengi blue class. Mane. Samura. Ming haibiro mo chege. Nati noy amani khang ne ba. Chege ming haibiro mo. Okay, thank you. Ya.真的能不去可以。我打不养活这两个你吧。 Siguraba Haramasi, Hogogabaki Damak, Yasiri Atoiba, Mitomlin Simbo, Hostin Jage, Nami. Ahan Bada, Oza, Mingwena Hagajarabada, Dr. B. Vidyapati Sarma, Assistant Professor, Department of Dance and Music, Manipur University Board. Guest of Honor from Hangangaling Sinbino Damakta, Nolog na Kausinjari, Jingyam Laba, Taram Asigi, Tawurel Oila, Kausinjage, Gai Kumnazaraba, Oza, Dr. M. Toiba Singh, from Hangangaling Sinbinaba, Nolog na Kausinjari. Ahanba magtada, lamdamasu konbirba, ibudaw ibentaw anibo, kay kum na bagaloy na chip na thagon na jaraga kurumsari hai na. Season na farewell ki background hai the farewell 2023 to 2025 ki horen photo session. Sila farewell 2023 to 2025. Na pa dahil la. Parang guru siya ay lecture na khalagasyo ay mantra na dong akarsan tawraga ay mamu tunsanlaga ay Koi da su sila hai taw ro. Dagi mayam sida phama ngai na ri. Oning de sigana. Selfie tahu di mana? Atau ni tahu? Ha. Cái nó sắp chán nó nằm tải chứ có phải đâu. Vendi đấy Vendi. Mai mặc thảm không thẳng. Yang di kikat itu tahu agak di dalamnya sih. Berapa dah? Kayak tiba. Thằng lạc aman như ta vậy. Aku di pamit itu kalau saya tak. Agak macam lagi semainnya tinggal. Iya mah. Sudah ni muda. Satu sih. Mana? Sini lah pak. Khoan có video đang ghi chép với mình hay không? Khoan, tông rằng một đêm một lần. Hai cái đó đấy hay thật. Arrival of Dasok and his gang. So his father, welcome. CMD yang jalan mana? Abang juga tengah rekod dia. Tidak ni.
ꯗꯣꯜ ꯇꯝꯖꯕꯒꯤ ꯇꯥꯟꯖꯥ ꯑꯗꯨ ꯂꯧꯖꯒꯦ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯇꯥꯕꯤꯅꯕꯒꯤ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯕꯤꯔꯣ 제 살다고 와파이 살다 컴비나바기 나마타 가우센자이 켄질리 제나 하이닝바 와팡 카라 ꯐꯣꯡꯗꯣꯛꯄꯤꯅꯕ ꯈꯨꯠꯁꯝꯖꯔꯤ ꯁꯤꯡꯗ ꯀꯔꯤ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯕ ꯀꯔꯤ ꯀꯔꯤ ꯄꯥꯎꯇꯥꯛ ꯄꯤꯕꯤꯅꯤꯡꯕ ꯄꯤꯕꯤꯔꯝꯃꯨ ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯈꯣꯏꯕꯨ ꯇꯥꯛꯄꯤ ꯇꯝꯕꯤꯔꯤꯕ ꯃꯥꯡꯗ ꯂꯧꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤ ꯌꯥꯝ ꯈꯪꯍꯧꯗꯅ ꯐꯤꯌꯔꯋꯦꯜꯁꯦ ꯑꯩꯈꯣꯏ ꯐ꯭ꯔꯦꯁꯔꯁꯀ ꯑꯣꯏꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯣ ꯐꯤꯌꯔꯋꯦꯜ ꯑꯣꯏꯕꯁꯦ ꯏꯁꯥꯁꯨ ꯅꯤꯛꯑꯦ ꯋꯥꯅ ꯉꯝꯗ꯭ꯔꯦ ꯑꯗꯣ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯅ BA ꯗꯒꯤ MA ꯐꯥꯎ ꯇꯝꯖꯔꯛꯄ ꯃꯇꯝꯗ ꯑꯣꯖꯥꯁꯤꯡꯅ ꯑꯩꯈꯣꯏꯕꯨ ꯂꯣꯏꯅꯕꯤꯔꯛꯄꯗ ꯑꯇꯣꯞ ꯑꯇꯣꯞꯄ ꯁ꯭ꯀꯨꯜꯗ ꯀꯣꯂꯦꯖꯇ ꯇꯝꯖꯔꯛꯄ ꯃꯇꯝꯗ ꯐꯤꯌꯔꯋꯦꯜ ꯄꯤꯔꯛꯏ ꯑꯗꯣ ꯑꯣꯖꯥꯁꯤꯡꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯛꯏ ꯈꯣꯏꯗꯥ ꯁꯨꯟꯗꯔ ꯂꯥꯛꯑꯝꯃꯦ ꯍꯣꯔꯦꯟ ꯏꯁꯩ ꯁꯛꯅꯕꯒꯤ ꯄ꯭ꯔꯤꯄꯦꯔꯦꯁꯟ ꯂꯧꯕꯤꯔꯛꯑꯣ ꯌꯥꯝꯅ ꯑꯃꯒ ꯄꯥꯏꯔꯛꯑꯒꯦ ꯄꯥꯏꯕꯤꯔꯛꯑꯣ ꯁꯤꯅ ꯑꯆꯥꯄꯣꯠ ꯀꯩꯀꯩꯅꯣ ꯌꯥꯎꯏꯗꯣ ꯎꯠꯆꯔꯛꯑꯒꯦ ꯍꯣꯔꯦꯟ ꯃꯌꯥꯝꯗ ꯑꯟꯕꯣꯛꯁꯤꯡ ꯇꯧꯔꯒꯦ ꯃꯌꯥꯝ ꯑꯆꯥꯄꯣꯠ ꯉꯥꯅꯦ ꯔꯥꯖꯃꯥꯅꯦ ꯑꯆꯥꯔꯅꯦ ꯄꯤꯂꯥꯎꯅꯦ ꯗꯥ ꯁꯨꯖꯤꯠ ꯁꯤ ꯂꯩꯔꯦ ꯗꯥ ꯗꯦꯅꯤꯌꯦꯜ ꯗꯥ ꯁꯨꯟꯗꯔ ꯗꯥ ꯄ꯭ꯔꯤꯇꯝ ꯗꯥ ꯊꯣꯝꯁꯟ ꯌꯥꯝꯅ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯧꯔꯦ ꯑꯗꯨ ꯀꯩꯀꯩ ꯇꯧꯒꯦꯗꯣ ꯌꯦꯡꯉꯁꯤ ꯗꯔꯁꯅꯥ ꯀꯄꯨꯕꯩꯒꯤ ꯀꯩꯅꯣ ꯇꯧꯕ ꯌꯥꯕꯗꯨ ꯅꯝꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛꯀꯤꯗ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯃꯥ ꯀꯅꯥꯒꯤ ꯊꯣꯡꯖꯦꯜꯗ ꯂꯦꯞꯂꯨꯅꯤ ꯀꯅꯥꯒꯤ ꯊꯣꯡꯖꯦꯜꯗ ꯂꯦꯞꯂꯨꯅꯤ ꯏꯃꯣꯠ ꯑꯣꯏꯕꯤ ꯄꯨꯟꯁꯤꯅ ꯄꯜꯂꯤ ꯄꯟꯊꯧ ꯂꯣꯀꯥꯈ꯭ꯔꯅ ꯀꯅꯥꯏ
ꯁꯤꯒꯤ ꯑꯣꯖꯥ ꯍꯣꯝꯕꯨ ꯏꯀꯥꯏꯈꯨꯝꯅ ꯀꯧꯖꯔꯤ ꯑꯗꯨꯒ ꯃꯥꯡꯗ ꯂꯩꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥꯁꯤꯡꯕꯨꯁꯨ ꯏꯀꯥꯏꯈꯨꯝꯅ ꯀꯧꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯌꯥꯝꯅ ꯏꯁꯄꯦꯁꯦꯜ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯦꯅꯤꯌꯔꯁꯤꯡꯕꯨꯁꯨ ꯏꯀꯥꯏꯈꯨꯝꯅ ꯀꯧꯖꯔꯤ ꯑꯗꯨꯒ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛꯄꯨꯁꯨ ꯏꯀꯥꯏꯈꯨꯝꯅ ꯀꯧꯖꯔꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯁ꯭ꯇꯦꯖ ꯑꯁꯤꯒꯤ ꯐꯤꯖꯝꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯅꯣꯡꯄꯣꯛ ꯃꯥꯟꯕ ꯌꯥꯝꯕꯦꯝ ꯄ꯭ꯔꯀꯥꯁ ꯆꯟꯗ꯭ꯔ ꯆꯣꯡꯊꯥꯝ ꯇꯣꯝꯕ ꯂꯄ꯭ꯔꯥꯛꯄꯝ ꯁꯅꯥꯊꯣꯏ ꯅꯥꯃꯩꯔꯥꯛꯄꯝ ꯄꯜꯉꯥꯛꯄꯠ ꯇꯥꯌꯣꯖꯝ ꯃꯈꯣꯏꯁꯤꯡꯕꯨꯁꯨ ꯏꯀꯥꯏꯈꯨꯝꯅ ꯀꯧꯖꯔꯤ ꯑꯗꯨꯒ ꯁꯥꯎꯟꯕꯨ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯔꯣꯁꯟ ꯏꯖꯣꯁ ꯀꯣꯡꯕ꯭ꯔꯥꯡ ꯃꯥꯂꯦꯉꯥꯟꯕ ꯂꯥꯟꯂꯩꯕ ꯁꯤꯗꯥꯅꯟꯗ ꯁꯔꯥꯡꯊꯦꯝ ꯑꯦꯜꯕꯤꯁ ꯃꯈꯣꯏꯁꯤꯡꯕꯨꯁꯨ ꯏꯀꯥꯏꯈꯨꯝꯅ ꯀꯧꯖꯔꯤ ꯑꯗꯨꯒ ꯁ꯭ꯇꯦꯖꯁꯤꯕꯨ ꯗꯦꯀꯣꯔꯦꯁꯟ ꯇꯧꯕꯤꯔꯤꯕ ꯁꯥꯎꯟꯁꯤꯕꯨ ꯄꯥꯈꯠꯄꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯗꯔ ꯑꯍꯨꯝꯕꯨꯁꯨ ꯏꯀꯥꯏꯈꯨꯝꯅ ꯀꯧꯖꯔꯤ ꯊꯥꯒꯠꯆꯔꯤ ꯑꯩꯁꯦ ꯀꯦꯅꯦꯅꯤ ꯑꯦꯂꯣꯏꯔꯕꯤ ꯅꯨꯄꯤꯅꯦ ꯁꯤꯡꯒ ꯁꯤꯖꯧꯗ ꯃꯌꯥꯝ ꯉꯁꯥꯏꯗꯒꯤ ꯑꯩꯁꯦ ꯄꯤꯁꯦ ꯈꯪꯖꯜꯂꯒ ꯂꯩꯔꯝꯕꯅꯦꯕꯀꯣ ꯑꯗꯣ ꯅꯣꯏꯒꯤ ꯁꯨꯝ ꯑꯩꯉꯣꯟꯗ ꯁꯨꯝ ꯄꯦꯟꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯁꯨ ꯐꯥꯔꯁ ꯁꯦꯃꯤꯁꯇꯔꯗꯒꯤ ꯍꯦꯛ ꯆꯪꯉꯛꯄꯗꯒꯤ ꯃꯣꯏꯒꯤ ꯕꯦꯕꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯁꯦ ꯑꯩꯈꯣꯏꯗꯒꯤꯁꯦ ꯑꯉꯥꯡ ꯑꯣꯏꯖꯔꯒꯁꯨ ꯃꯣꯏꯁꯦ ꯁꯦꯅꯤꯌꯔ ꯑꯣꯏꯅ ꯂꯩꯔꯝꯃꯒ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯗꯣ ꯃꯣꯏꯅ ꯑꯗꯨꯝ ꯂꯣꯏꯅꯕ ꯃꯇꯝꯗ ꯑꯗꯨꯝ ꯇꯥꯔꯨꯁꯟ ꯀꯧꯕꯤꯕꯗꯣ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯏꯆꯤꯟ ꯏꯅꯥꯎꯗ ꯏꯌꯥꯗ ꯆꯥꯕ ꯄꯣꯠꯁꯦ ꯑꯩꯈꯣꯏ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜ ꯆꯠꯅꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯩꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯦꯅꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯃꯣꯏꯒ ꯋꯥꯇꯥꯅꯩꯌꯦꯕ ꯑꯗꯣ ꯑꯩꯅ ꯉꯁꯤꯗꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯦꯟꯗꯕ ꯍꯥꯏꯔꯒ ꯂꯥꯛꯇꯕꯁꯤꯡꯁꯦ ꯊꯃꯣꯏꯗ ꯌꯥꯝ ꯄꯦꯟꯖꯗꯦꯕ ꯈꯪꯕ꯭ꯔꯥ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯛ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯒꯤ ꯄꯣꯠ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯉꯁꯤ ꯃꯣꯏꯅ ꯇꯔꯥꯏꯅ ꯂꯥꯛꯇꯕꯁꯦ ꯑꯩ ꯌꯥꯝ ꯊꯤꯅ ꯋꯥꯔꯧꯋꯦ ꯑꯗꯨꯒ ꯔꯨꯄꯤꯌꯥ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯏꯃꯥꯟꯅꯕꯤ ꯔꯨꯄꯤꯌꯥ ꯂꯥꯛꯇꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦꯀꯣ ꯀꯩꯒꯨꯝꯕ ꯍꯤꯔꯝ ꯑꯃ ꯊꯕꯛ ꯑꯃ ꯊꯧꯔꯝ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯔꯨꯄꯤꯌꯥ ꯑꯩ ꯃꯥꯁꯦ ꯌꯥꯝ ꯊꯤꯅ ꯊꯧꯗꯥꯡ ꯂꯧꯋꯦ ꯑꯁꯣ ꯑꯗꯨꯒ ꯃꯣꯏꯅ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛ ꯑꯅ ꯂꯩꯔꯤꯕꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯁꯦ ꯃꯣꯏꯅ ꯄꯨꯟꯁꯤꯟꯅꯕꯅꯦ ꯍꯥꯏꯇꯥꯔꯦ ꯍꯥꯟꯅꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯗꯤ ꯕ꯭ꯔꯗꯔ ꯑꯦꯟ ꯁꯤꯁꯇꯔ ꯃꯌꯥꯝ ꯂꯩꯔꯝꯕꯁꯦ ꯍꯥꯟꯅꯗꯤ ꯑꯩꯈꯣꯏ ꯀꯧꯅꯕꯕꯨ ꯀꯧꯅꯔꯝꯗꯦ ꯍꯥꯏꯌꯦꯕꯀꯣ ꯑꯩꯈꯣꯏꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯗꯥꯁꯣ ꯔꯨꯄꯤꯌꯥ ꯑꯩꯈꯣꯏꯁꯦ ꯋꯥ ꯌꯥꯝ ꯇꯥꯟꯅꯩꯌꯦꯕ ꯀꯃꯥꯏꯅ ꯄꯨꯟꯁꯤꯟꯁꯤꯒꯦ ꯑꯩꯈꯣꯏꯁꯦ ꯗꯥꯟꯁ ꯑꯦꯟ ꯃ꯭ꯌꯨꯖꯤꯛꯇꯤ ꯂꯩ ꯍꯥꯏꯔꯒ ꯗꯤꯄꯥꯔꯠꯃꯦꯟ ꯑꯃ ꯁꯨꯃꯥꯏꯅ ꯂꯩ ꯍꯥꯏꯔꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯗꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯁꯨꯃꯥꯏꯅ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯁꯦ ꯑꯩꯁꯦ ꯍꯥꯞꯇ ꯃꯣꯏꯁꯦ ꯀꯣꯃꯦꯗꯤꯌꯟ ꯑꯣꯏꯌꯦꯕ ꯑꯩ ꯃꯤꯃꯤꯀ꯭ꯔꯤ ꯑꯗꯒꯤ ꯑꯩ ꯀꯔꯤꯝꯇ ꯍꯩꯇꯦ ꯑꯩ ꯃꯣꯏꯁꯦ ꯐꯥꯅ ꯍꯣꯠꯅꯕꯗ ꯑꯩ ꯈꯪꯗꯦ ꯀꯥꯏꯗꯩꯅ ꯊꯣꯛꯄ ꯗꯥꯏꯂꯣग ꯈꯪꯗꯦ ꯑꯗꯣ ꯃꯣꯏꯁꯦ ꯑꯗꯨꯝ ꯍꯔꯥꯎ ꯇꯌꯥꯝ ꯄꯨꯟꯅ ꯆꯠꯅꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯣꯠꯅꯖꯩꯌꯦꯕ ꯑꯩꯁꯦ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯥꯏꯕꯛ ꯐꯕ ꯆꯥꯟꯁ ꯍꯥꯏꯒꯗ꯭ꯔꯥ ꯑꯩ ꯌꯨꯠ ꯐꯦꯁꯇꯤꯚꯦꯜꯁꯤ ꯌꯥꯎꯔꯛꯄꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝ ꯄꯨꯟꯕ ꯐꯪꯉꯦ ꯑꯩꯗꯣ ꯍꯩꯇꯕ ꯑꯩꯁꯦ ꯅꯦꯁꯅꯦꯜ ꯑꯅꯤꯔꯛ ꯆꯠꯄ ꯉꯝꯃꯦꯕ ꯃꯤꯃꯤꯀ꯭ꯔꯤꯁꯤꯗ ꯑꯗꯨꯕꯨ ꯃꯣꯏ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯒꯤ ꯄ꯭ꯂꯁ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯑꯩ ꯆꯪꯉꯛꯄꯗꯒꯤ MUꯁꯤꯅ ꯑꯩꯒꯤ ꯀꯦꯔꯤꯌꯔꯁꯦ ꯁꯦꯝꯕꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯕꯨ ꯔꯨꯄꯤꯌꯥ ꯂꯥꯛꯇꯕꯁꯦ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯇꯦ ꯋꯥ ꯇꯥꯟꯅꯕꯁꯨ ꯂꯩꯇ꯭ꯔꯦ ꯗꯥꯁꯣꯁꯨ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯃꯌꯥꯝꯅ ꯑꯔꯤꯕꯤ ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯗꯥꯁꯣ ꯌꯥꯎꯗꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯒꯤ ꯊꯕꯛ ꯑꯃ ꯊꯧꯔꯝ ꯑꯃ ꯇꯧꯔꯛꯄ ꯃꯇꯝꯗ ꯗꯥꯁꯣ ꯌꯥꯎꯗꯕꯁꯦ ꯂꯩꯇꯦ ꯑꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯥꯁꯦ ꯍꯣꯁꯇꯦꯜ ꯃꯅꯨꯡꯗꯅꯦ ꯃꯥꯁꯦ ꯃꯇꯣꯝꯇ ꯀꯞꯄ ꯂꯩꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯥꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯁꯦꯝꯕ ꯁꯥꯕꯗꯣ ꯃꯥ ꯉꯁꯤꯁꯨ ꯌꯥꯎꯒꯦ ꯐꯣꯟ ꯇꯧꯔꯛꯑꯦꯕꯀꯣ ꯗꯥꯁꯣ ꯅꯪꯗꯤ ꯂꯦꯝꯅ ꯂꯩꯌꯣ ꯊꯣꯛꯂꯛꯀꯅꯣ ꯅꯣꯏꯒꯤꯗꯃꯛꯇꯅꯦ ꯑꯩꯈꯣꯏ ꯁꯤꯟꯗꯣꯏꯁꯦ ꯅꯪ ꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯃꯄꯨꯡ ꯐꯥꯗꯣꯏꯅꯣ ꯅꯪ ꯊꯣꯛꯂꯛꯑꯗꯤ ꯀꯃꯥꯏꯅ ꯅꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁꯤꯜꯂꯤꯁꯦ ꯃꯄꯨꯡ ꯐꯥꯔꯔꯣꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯑꯗꯣ ꯃꯥꯁꯨ ꯑꯗꯨꯝ ꯀꯩ ꯍꯥꯏꯇꯥꯔꯦ ꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯃꯥꯁꯦ ꯅꯨꯡꯉꯥꯏꯇꯕꯗꯣ ꯑꯗꯨꯝꯕ ꯍꯣꯏ ꯐꯔꯦ ꯁꯤꯁꯤꯅ ꯋꯥ ꯑꯣꯏꯔꯁꯨꯀꯣ ꯑꯩꯅ ꯉꯁꯥꯏ ꯇꯧꯁꯟꯅꯕꯅꯤꯀോ ꯅꯣꯏꯅ ꯇꯧꯁꯟꯅꯕꯅꯤꯀꯣ ꯑꯍꯣꯛꯀꯤ ꯋꯥꯇꯦꯛ ꯂꯩꯕ ꯀꯞꯂꯕꯔꯥ ꯀꯞꯀꯅꯨꯀꯣ ꯀꯞꯄ ꯌꯥꯗꯦ ꯒꯥꯔꯕꯟꯁ entertainment haraga ngasai kapam da chi jesu loi kaphalle kamai ta tu ꯑꯩꯅ ꯍꯥꯏꯗꯨꯗꯤ ꯉꯁꯥꯏ ꯃꯤꯠꯁꯤꯗ ꯈꯥꯛꯆꯜꯂꯒ ꯊꯝꯈꯤꯕ ꯄꯤꯗꯣ ꯑꯩꯅ ꯅꯣ ꯑꯩꯅ ꯄꯥꯏꯔꯒꯗꯤ
Đôi khi là thâu lên trời. Thằng đi đâu của mình có sao được con.
This is the end of the vlog. We are with our brother. Dasundar, Dasurjit, Dasundar ka na. Dasundar sila eh. Ayo ko. Hi! Oh! Lúc giải của này đi giải anh mà xí ngà sai tất nhiên ngà sai tờ cái giá bốc chim đi ngay thế kia anh mà xí của này làm như vậy thì được mà đỡ tổng được
Bộ em cái hắn cái đúng không? Saya kata ini, saya kata ini.